Malemgi oina thaugi mamal hengatkhrabasu leibagасida mamal lengdana thamnaba honabada oil company singna tha amada lupa crore 30 rom Mangli Hairi Malemgi oina hojik oirakliba pibam asina maram oiraga Japan amasung United Kingdom yauna leiba kayada West Asia gi Iraq ngasi hek haurakpadagi diesel gi mamal chada 30 hengatkhrabani adumoinamak India gi oinadi chahi ani gi mamangdagi leirakhiba mamal aduda adumak lengdana leiri Lanasina maram oiraga India da import tawrakpa crude oil da chada nimpu LPG da chada marifutara amade natural gas da chada humpu manga gi rang da mamal hengat khibani adumoinamak India lenga ki miteng makada leiba oil company singa sina supply asi warhandana ba thamna bo honar khibani masina maram oiraga haukiba chayol tara romasida awatpa amata leihandana lakpani adubu pumna magasi thabak oina pangthokna ba honabada Indian Oil Corporation IOC Bharat Petroleum Corporation Limited BPCL amadi Hindustan Petroleum Corporation Limited HPCL yauna oil marketing company singna tha amada lupa crore 30 rom Mangli Hairi